Arambai News Guwahati the Maidilongi Pau Tabi Singh Yan Han worked the Jingangwam Susitrani na Kurumjari Hosingasigi Samlapa Mariba Pau Singh Lobira say Matang Mikalpna Makta Mai Palakrabagi Matung Karbiang Long Autonomous Council gi Mikalasidasu absolute majority galoinana Mai Paknanaba BJP Party na Kanahona Rakle Lagliba Jun Nipan Sid Kuntaruki Pangtokadoriba Mikalasi the Mak Minister Pius Hazarika de Karani Mamangdagi Hona Karbiang Long da Kem Saduna Laiba Hokrabane. Chief Minister Himanta Biswa Sarma su ngasi maki campaign hobagi ahan banumit asimaktada tongan mafam ahumda vote khombagi mikhal pangthoke asumna asigumba vote khombagi mifam 18 da CM na saruk yagadori bane ngakningai oribasina Congress amadi opposition gi party singna hauzik phawda vote khombagi matangda karigumba amata langba utribasine Churachan Maharaj na Manipuri Ningtho Oina Palaba Matung, Hizamira Bod Rajkumar Sanatomba, Rajkumar Sanahal, Potsangba Manik Jan Singba, Thang Tabu Nungsizaba Oza Singh, Amadi, Masibu Tamjaning Bamioy Kiana, Maharaj Sigima Famda, Thang Tasi, Amuk Nahonana, Tamba Yahanbiu, Haizek Rubadage, Inglisingamaga Chamapan, Kuntra Mangagi, Me Kuntrada, Nikhil Hindu Mahasavagi, Chingami Famda, Pangtuktuna, Thang Ta, Amuk Nahonana, Tamba Honanabagi, Kanaki. Mifam adugi nipan suba warepta thang ta na hongnana sanaba amadi tamba hoba haiba warep logduna thang ta amuk tamba horakhi haire wafam asi Sunan Ingudam Joint Secretary Assam Thangta Association na thadorokpa chirol amana khanghalakibane asumna mangluraba maitei ye thangta amuk hanna makalamna nganthorake Sigumba numit habidi English simaga chamapan kuntra mangagi me kuntra sibu ningsingladuna thangta nahonana hinglakpa numit thangta revival day haina mafam khuding sinbathungna thoramasibu pangthoknaduna lakle thoramasi thangta Federation of India amadi masigi masawariba India gi state khudimakna chahi khudingi me kuntrada pangthokpinabasu haijarakle Assam Thangta Association asu ngasi marfumapan suba Thangta Revival Day mapung phana pangthokre ngasi ahing nong yai matung pung amaga minute 13 mukta bada khongjom sapamayai lekai da leba community hall amagi manungda sakti leraba ID ama pokhaibadagi community hall asida thabak sudun leijaba mayang ama leikidre marina soga panangkre leikidraba mayang sinmi asi West Bengal dagini aduga soklaba mari asisu West Bengal dagini haire makhoi asi water tank sabagi company Koya and GCKC gi sinmi ngaktane Khongjom police ki team amana khudakta changsinduna lokhatpham thokpa thodang lokhatki Asokpa Singh District Hospital dagi Jenims Hospital da refer toroktuna layingbagi thabak chathari makhoi huzik khudong thiningai oidresu haire Chingi miyamna popi thadanaba amadi drug maru phangna muthatnaba warep lawkhre tampaki miyamsu drug muthatnaba warep lawbiro tampakta lariba drug lalonba sing lanjare haina khudaktagi surrender tawbiyo lengakna action amata lawjaroi wafamasi ngasi CM secretary ta pangthukiba war on drugs pu sogotladuna maram khudgi khuja singna lawkiba warep lawthokibagi thoram amada chief minister N Birenna haikibane Ngasi ibudau thangjing moirang haraubagi lamjel muknagi thoram numitne adubo rajnitigi luchingba amagi miyoi khutpu amana makhoi mukna lamjel thoramasi loina silagani makhoina yadaba amata yauhalloi hairakhibaga loinana thangjing seba mandal gi interim committee gi executive singda kihallakhi amadi namduna makhoina semba lista khuyek thahankhi thangjing haraubabu khudum changani khalabadi mahak ibudogi chaibi chaitheng soidana phangani haina interim committee gi convener Binod Kumar amadi co convener ti ibo chobo singna thadorokpa chirol amana phongdorakle All Manipur Midday Meal Workers Union gi Maikaidagi Secretary Arambam Thoi Chanu Treasurer Kangjam Bemcha Devi amadi Thongnawjam Sobita Devi gi khutpu amana ngasi Education Minister Thongnawjam Basantaga unaduna memorandum pisinkhibada Minister asina hauzik phawbada pithoktan leiriba tha 10 gi honorarium piragani amadi hauzik tha amada lupa lising amamam khak piribasi yamande maramaduna masidagi hengatnaba khanaragani haina minister na achetpa thajaba pirakhi hairi
Sahitya Academy New Delhi amadi iramda miyamgi apunba khorjailup imakhol awang potsangba manina puna kusamnaduna khuraizam nimaichurangi punsi amadi thabak haiba hiramasida literary thoram ama ngarang Manipur Press Club Hall da pangthokre. Thoramasi Sahitya Academy Manipur Language Advisory Board ki convener Nongmaithem Kiran Kumar imakhol gi president Dr. C.H. Chandrakala amadi lup ki founder president Dr. R.K. Gunachandrana mayai tangbal da famki. Thoramasi taramna okpamadi nungi oiba warol kaya academy ki convener Nongmaithem Kiran Kumarna marik chumna thamke. Thoramasi ki mapung oiba saruka moina R.K. Sanahanbi Chanuna khuraizam nimai charangi punsi amasung thabak sanglakpa machau sarmana isai mayek iba amoina khuraizam nimai charan amadi samurai latpam santibalana khuraizam nimai charan amadi pitribigi ani subal lanjau haiba hiram sing asida che pathokhe. Lupki Secretary Wahingbum Roman Maitehina tin kiba miyamda thagat warol thamduna thoramasi loishinki. Arunachal Pradesh ke Longding district te lairiba Wancho community gi miyoi singna lalholub Asian KYA gi lalhob singna ain kaina taxation lawba amadi pha punbagi thong kya leptana chatharekliba sigi mayokta miyam gi oiba achobu wakat khungchat ama chatkre. Lamdamasi gi hoisaunarba naharol sing amadi lawmi singna lalholub sina ot naibagi mayokta kholaw kya lawkibaga loinana no extortion no kidnapping amadi no more humiliation haina iba placard amadi banner sing paiduna law khongki. Arunachal Pradesh ki pikliba angang singna classical nursery rhymes Johnny Johnny amadi Masli Jal ki Rani Hebo apatani londa tamle. Asumna pikliba angang sing asina thawai yawba loinana Angalwadi employee singna regional londa takpi tamiba si ubada state asigi CM Pema Khanduna thagatpa nungaiba amadi apenba phongdorakhi. Mizoram da NGO Coordination Committee na hayengdagi state asigi Chief Secretary oiribi Dr. Inu Sharma bo magi office ta changbada ban tawbagi warep lawkre. State asigi Mizo IS officer amabu Chief Secretary oina hapiu haina kyarak hanna haizarubada Union Home Ministry na yabiraktabadagi NGO sina akanba phirep ase lawrakibane. Ngasi UPSC gi result lauthokre punna candidate chatruka marfumangana IS IPS IFS amadi atay allied services ki oina shortlist tawrakhe panbayabdi candidate marfu gi result provisional ni aduga amagi result na haujiksu withheld leire Shruti Sharma na topper oirakhe Angika Agarwal na second topper aduga Gemini Singla na third topper tarakre asumna topper mari nupi ngaktani Shruti Sharma St. Stephen College amasung Jawaharlal University da tamlakpini Jamia Millia Islamia Residential Coaching Academy da UPSC Civil Service Examination gi sem sarakhe hauzik phawda phangba pawgi matungina awang nongpoktagi punna nipan habadi Assamdagi ahum Manipur amadi Nagaland-dagi ani amadi Arunachal Pradesh-dagi ama yaure Assamdagi Silpa Khanikarna Chaunga subna taruk suba position da Ayushi Kalwarna Chatruka Tarani Pan suba position da aduga Devjyoti Barmana Chatruka Kuntramapan suba position lawrakhe. Nakhalamarom da Manipur dagi Wairokpam Punsiba Singna Chaniga Kuntranipan suba position da aduga Makak Mayum Humni Mubarakna Chaunga Humbudra Manga suba position lawrakhe. Nagaland gi Viku L Achumina Chaunga Humputaret suba position da aduga Imse Naro Walingna Chaunga Marfutret Subata Yarakhe. Panbayabadi Handaki examination asida awang nong poktagi oina Manipur dagi Wairokpam Punsiba Singna Kwaidagi rank wangna pass tawrakhe. Maki position Chaniga Kuntrani Pan Subadane Masita Sing Namak Chokthok Chaningaine. UPSC Civil Services English Singini Kunma Thoi examination asi preliminary English Singini Kunma Thoi gi October 10 da pangthokibane. Men's English Singini Kunithoi gi January 8 Nipan Mapanam Taramanga amadi Taratarukta pangthokibane. Qualify oiraba candidate singna chaliba chahi asigi April 5 dagi May 16 fawba pangthokiba interview da mayoknakhi. Aroibada ngasigi tentak pamaroiba paw khara. Assam da School Committee ki Vice President na Ojanupi amada khud thaki adubu Ojanupi asina su handuna khud tharakpagi video ama handak viral oirakre. Assam dagi Numal Rajbangsi ka wapakhang macha ama Kerala da yamnamak angakpa phibam da siduna leiramle.
Keralada mahaki marup aniga loidana thabak thiba chatkibani haire. Numalgi imungi miyoisingna mahaki loinakhiba marup ani asina numalbu hatpani hainasu wakalakli. Assam lengakna English mga chamapan humbudra mapan dagi English mga chamapan marfu mga chahi taruki agitation da asukapan ng kibasing da ex gracia oina. Assam lengakna lupa lag ani pinabagi ayaba pikre. Ngasi Duliazan da laiba St. Xavier School gi mamang maktada school asigi mahiroi nipimacha ama kidnap tongnanaba hotnakre. Gari ahum da lakiba kain basing asina mamai kupsili kiningai oiribadi mamai kupsili basing asigi manungda nupisu yawi hairi. Badadrawa Police Station mai thabada maroina chenaba ngarang police na phakiba Asiful Islam lambi accident ta laikidre. Police custody dagi mahak nantoktuna chenanaba hotnabada ngasi lambi accident thoktuna sikhibani. Azadi ka Amrit Mahotsav Thorongi Saruga Moina Manipur State Sumang Lila Council na sinduna haukiba me taradagi chatharakiba taranipan suba Sumang Lila ningtham kumai ngasi loishin kre. Manipuragi minute kun traumdoi sangba documentary film Mairam The Fire Line na screen tawbaga loina na Mumbai International Film Festival haudoklagani. Film asi Punsilok area gi paringda forest conservation tawbaga marilina na namkiba film ne. Thaubalda Lost and Found display board thamkre mafam asigi miyoisingna pochai mangkiba thoklabadi group asina pot adu phanghannaba honagani hairi. Environmental panel na elaka sudngada lariba kok plant unit kunmapan thupchinaba haizaraduna CM Conrad Sangmada wakache pikhalakre. Meghalaya gi khungang singda chahi taramapan sudriba inkhalakliba nupi macha singna miron bagi chang yamnamak wangkhalakli haina child rights body amana hairakli. Mizoram da angang taramari PM Cares for Children scheme gi makhada financial support ki certificate amamam khudol tamkre. North Frontier Railway na Kamakhya di Rani Kamlapati gi marakta makhoi gi special train ama chenanabagi warep NF Railways na laukre. Gujarat Titans na Rajasthan Royals po wicket tareta maithiba piduna Indian Premier League ki taramanga suba edition laukre. Prime Minister Narendra Modi na luchingba lengak ngasi chahi nipan mapung phakre. Nepal da ngarang thokiba plane kaibagi thodokta hujik phawbada punna miyoi kungi hakchang phangba ngamkre. Passenger taramapan amadi crew member ahum punna kuni thoi tongkhibane. Makhoi manungda Nepali tarahumdoi Indian mari amadi Germany ani yauki. ED na sel haina thokpagi case ta Delhi gi Health Minister Satyendra Jain phakre. Indian Oil Corporation na Bangladesh faruga Tripura da thau puthok pusin tawragani. Amadi sewage ising recycle tawraga sungba beer new brew sina Singapore gi singwatpagi awaba kokhalagani haire. Ngasi gana di Arambai News Guwahati da Maitilon gi pau sandok chaba matang installation jabaga loinana tabiriba singbo amakaso hanna khurumjari.